ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯂꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯇꯔꯨꯛ ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯇꯝꯐꯥꯕꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯃꯗꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯠ ꯑꯃ ꯊꯥꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯌꯦꯡꯍꯟꯕꯗ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ ꯍꯥꯏꯅ ꯈꯨꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯒ ꯐꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯍꯟꯗꯛ ꯁꯥꯃꯤꯂꯥꯏ ꯍꯥꯏꯗꯅ ꯁꯥ ꯃꯔꯛ ꯀꯩ ꯃꯔꯛ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯩꯇꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯏꯅꯤꯡꯊꯧ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯥꯔ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯗꯣꯛꯂꯒꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯟꯖꯔꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯗꯨꯅ ꯅꯤꯡꯊꯧꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤꯗꯃꯛ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯑꯁꯣꯡꯕ ꯃꯆꯤ ꯑꯃꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯉꯔꯥꯡ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥ ꯁꯥꯃꯤꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯕꯒꯤꯗꯃꯛ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤꯕꯅ ꯃꯈꯣꯏ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯁꯂꯨꯞ ꯁꯂꯨꯞ ꯇꯤꯟꯁꯤꯟꯅꯗꯨꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯈꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯀꯔꯤꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯎꯔꯒ ꯀꯧꯗ꯭ꯔꯤꯕ ꯑꯁꯤꯕꯣ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯁꯨꯝꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯝꯃꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯂꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯊꯅꯝꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯏꯄꯜ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯇꯤꯜꯂꯝꯂꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯀꯔꯤ ꯊꯋꯥꯏꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯌꯨꯝꯁꯩ ꯃꯃꯤꯡ ꯂꯩꯔꯕ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯅꯤ ꯉꯔꯥꯡꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯨ ꯁꯥꯃꯤꯂꯥꯏꯅ ꯐꯥꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯗꯨꯅ ꯇꯝꯐꯥ ꯁꯥꯃꯤꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯏꯕꯣꯇꯣꯟꯗꯤ ꯍꯥꯏꯅ ꯍꯪꯉꯛꯏ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯇꯞꯊꯅꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯥꯏꯔꯨꯅꯕ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯈꯔ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯈꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯥꯎꯕꯅꯣ ꯅꯈꯣꯏꯁꯨ ꯁꯥꯃꯤꯂꯥꯏꯅ ꯁꯨꯝꯈ꯭ꯔꯕ꯭ꯔꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯌꯥꯝꯗ ꯂꯥꯎꯔꯛꯄꯗꯨꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯇꯞꯊꯧ ꯅꯪꯗꯤ ꯊꯥ ꯀꯌꯥ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯨꯔꯦ ꯅꯀꯣꯏꯁꯨ ꯑꯉꯛꯄ ꯐꯪꯅ ꯁꯥꯡꯂꯦ ꯅꯁꯝꯁꯨ ꯏꯐꯥ ꯐꯥꯅ ꯁꯥꯡꯂꯦ ꯊꯥ ꯀꯌꯥꯒ ꯎꯔꯨꯗꯕꯒ ꯅꯁꯛꯇꯨꯅꯒ ꯑꯣꯟꯕꯗꯨꯒ ꯑꯩꯈꯣꯏꯅ ꯅꯁꯛ ꯈꯪꯂꯨꯗꯕꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯐꯔꯦ ꯏꯄꯟ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ ꯐꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯕꯤꯍꯧꯈꯣ ꯑꯩ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯂꯨꯈꯤꯒꯦ
ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯃꯥꯅ ꯂꯥꯆꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯇꯧꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯁꯥꯃꯤꯂꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯌꯥꯝ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯁꯤ ꯀꯌꯥꯝꯅ ꯊꯥꯖꯕꯤꯕꯒꯦ? ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯄꯟ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯃꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯨꯝ ꯑꯃ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯍꯥꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗꯦ, ꯗꯦꯁꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣ꯫ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯕꯁꯤꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯏꯄꯜ? ꯉꯍꯥ ꯅꯣꯡꯃ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯝꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯧꯕ ꯆꯠꯂꯤ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯛ ꯑꯃꯗ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕ ꯃꯥꯕꯨ ꯀꯧꯕ ꯆꯠꯄ ꯃꯤꯁꯤꯡꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯀꯔꯝꯅ ꯀꯅꯥꯅ ꯍꯥꯏꯗꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯈꯣꯏ ꯍꯥꯠꯂꯤ, ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯤꯕ? ꯃꯥꯕꯨ ꯀꯧꯕ ꯆꯠꯈꯤꯕ ꯃꯤꯁꯤꯡꯗꯤ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯕꯨꯡꯉꯣ, ꯃꯇꯝꯗꯨ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯁꯨ ꯌꯥꯎꯏ, ꯃꯥꯗꯪꯗꯤ ꯍꯤꯡꯍꯧꯕꯅꯤ, ꯃꯥꯅ ꯍꯥꯏꯗꯅ ꯈꯪꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯇꯣꯃꯥꯂꯣ, ꯐꯔꯦ ꯏꯄꯟ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯁꯨ ꯅꯨꯄꯥ ꯏꯕꯣꯇꯣꯟ ꯂꯥꯛꯂꯕꯗꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ, ꯅꯪꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯇꯣꯃꯥꯂꯣꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯊꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ, ꯑꯗꯨꯒ ꯇꯣꯃꯥꯂꯣꯕꯨ ꯀꯧꯔꯤ꯫ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯟꯖꯨꯔꯤꯁꯨ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯈꯣꯏ ꯕꯕꯥ, ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ? ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯣ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ, ꯑꯗꯨꯒ ꯏꯆꯦ ꯇꯝꯐꯥꯗꯣ ꯁꯥꯃꯤꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯔꯤꯅꯦ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯁꯤꯗꯒ ꯂꯥꯛꯂꯒ ꯃꯈꯣꯏ ꯇꯥꯃꯣꯗ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯕꯣ? ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯗꯕꯨ ꯀꯔꯤꯒꯤ ꯃꯥꯅ ꯂꯥꯛꯇꯣꯏꯕ? ꯃꯈꯣꯏ ꯕꯕꯥꯅ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯇꯝꯐꯥꯗꯣ ꯁꯥꯃꯤꯂꯥꯏꯗ ꯐꯥꯍꯟꯈ꯭ꯔꯤꯕꯗꯣ? ꯃꯗꯨ ꯀꯅꯥꯅ ꯍꯥꯏ? ꯅꯪ ꯎꯍꯧꯕ꯭ꯔꯣ? ꯇꯧꯅꯨꯀꯣ, ꯃꯤꯅ ꯇꯥꯔꯒ ꯑꯋꯣꯏꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ꯫ ꯅꯠꯇꯦꯅꯤ, ꯃꯈꯣꯏ ꯕꯕꯥꯅ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯃꯄꯥꯝꯗ ꯆꯠꯆꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯕ ꯏꯆꯦ ꯇꯝꯐꯥꯗꯨꯕꯨ ꯃꯈꯣꯏ ꯕꯕꯥꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯌꯨꯝꯗꯨꯗ ꯊꯝꯂꯨꯕꯗꯒꯤ ꯐꯥꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯂꯥꯛꯁꯅꯨ, ꯃꯥꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯍꯥꯏꯗꯣ ꯑꯩ ꯇꯧꯒꯦ꯫ ꯃꯥꯗꯔꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯔꯤꯁꯤꯕꯣ? ꯁꯣꯛꯍꯩꯅ ꯊꯦꯡꯒꯥꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯇꯥꯅꯤꯡꯗꯦ, ꯃꯈꯣꯏ ꯕꯕꯥꯒꯤ ꯋꯥꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯅꯈꯨꯔꯥ ꯕꯤꯖꯣꯏ ꯍꯣꯏꯗꯅꯦ ꯆꯦꯟꯈ꯭ꯔꯣ, ꯑꯩꯅ ꯊꯣꯛꯄ ꯈꯨꯝꯍꯧꯔꯒꯦ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯔ ꯁꯠꯂꯒꯅꯦ ꯍꯥꯠꯆꯈꯤꯅꯤꯀꯣ ꯅꯪ꯫ ꯃꯃꯥ, ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ? ꯑꯩꯁꯨ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ, ꯀꯤꯔꯤ ꯄꯣꯠꯅꯤꯅꯦ꯫ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯁꯦ, ꯐꯤꯁꯦ ꯑꯝꯇ ꯁꯠ ꯁꯦꯠꯆꯤꯜꯂꯣ, ꯑꯗꯨꯒ ꯑꯝꯇ ꯄ꯭ꯔꯞ ꯆꯠꯅꯕ ꯇꯧꯔꯣꯕ꯫ ꯍꯣꯏꯅꯦ, ꯀꯗꯥꯏꯅꯣꯅꯦ? ꯑꯩꯒꯤ ꯈꯥꯎꯗꯨꯅ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ? ꯈꯥꯎꯗꯨꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯏꯈꯨꯔꯥ ꯍꯣꯏꯗ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯅ ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯦ ꯑꯍꯤꯡꯁꯤꯃꯇ ꯂꯦꯛꯀꯦ ꯍꯥꯏꯗꯅ ꯃꯣꯏꯊꯦꯝ ꯇꯧꯔꯨꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯒ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯕꯗꯤ ꯅꯄꯥꯗ ꯌꯥꯔꯗ꯭ꯔꯥ? ꯁꯦ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯇꯣꯃꯥꯂꯣꯗꯨ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯇꯣꯃꯥꯂꯣꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯣꯃꯥꯂꯣ, ꯂꯣꯏꯔꯕ꯭ꯔꯣ? ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ? ꯅꯐꯤ ꯂꯣꯏꯁꯤꯟꯕꯕꯨ ꯑꯗꯨ ꯀꯨꯏꯔꯕꯗꯤ ꯃꯤ ꯑꯣꯏꯔꯣꯏꯀꯣ, ꯂꯥꯎ꯫ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯅ ꯑꯣꯖꯥ, ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯚꯥꯞ ꯑꯃ꯫ ꯅꯪꯅ ꯅꯐꯤ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯁꯤꯕꯨꯗꯤ ꯏꯈꯨꯔꯥ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯗꯅ
ꯇꯧꯔꯝꯕꯅꯤ ꯑꯣꯖꯥ ꯍꯣꯏꯅꯤ ꯍꯣꯏꯅꯤ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯅꯈꯣꯏ ꯅꯈꯨꯔꯥ ꯎꯅꯒꯗꯕ ꯂꯩ ꯑꯗꯨꯒꯤ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯤ ꯄꯣꯡ ꯆꯤꯠꯅꯗꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯇꯣꯃꯥꯂꯣꯕꯨ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨꯗ ꯇꯣꯃꯥꯂꯣꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯕꯅꯤ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯍꯥꯏ ꯇꯣꯃꯥꯂꯣ ꯀꯨꯝꯊꯔꯛꯎ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯂꯣꯁꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯣꯃꯥꯂꯣ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯄꯗꯤ ꯌꯥꯔꯔꯣꯏꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯁꯣꯏꯈꯤꯕ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏꯔꯦ ꯆꯨꯝꯗ꯭ꯔꯅꯦ ꯇꯣꯃꯥꯂꯣ ꯆꯨꯝꯃꯤ ꯑꯣꯖꯥ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪꯕꯨ ꯀꯔꯝꯕ ꯑꯃꯥꯏꯕ ꯀꯅꯥꯗ ꯅꯪꯒꯤ ꯑꯃꯥꯏꯕꯁꯤ ꯇꯝꯃꯤꯕꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯂꯣꯗꯨ ꯀꯞꯇꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯈꯣꯏꯔꯝꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯂꯥꯜꯂꯨꯔꯕꯅꯤꯅ ꯊꯕꯛ ꯑꯗꯨꯒꯤ ꯆꯩꯔꯥꯛꯇꯤ ꯅꯪꯅ ꯐꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯑꯍꯤꯡ ꯁꯥꯃꯤꯂꯥꯏ ꯑꯣꯟꯕ ꯇꯥꯕꯅꯤ ꯇꯣꯃꯥꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯑꯩꯕꯨ ꯁꯥꯃꯤꯂꯥꯏ ꯑꯁ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯃꯤꯕꯨ ꯁꯥ ꯑꯣꯜꯂꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯆꯩꯔꯥꯛꯅꯣ ꯑꯣꯖꯥ ꯃꯁꯦ ꯑꯩꯒꯤ ꯆꯩꯔꯥꯛꯅꯤ ꯍꯌꯦꯡ ꯑꯍꯤꯡ ꯅꯪ ꯁꯥꯃꯤꯂꯥꯏ ꯑꯣꯟꯒꯗꯕꯅꯤ ꯐꯔꯦ ꯉꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯎꯍꯧꯈꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯎꯖꯍꯧꯏ ꯐꯔꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯏꯕꯥꯅꯤ ꯉꯍꯥꯟ ꯃꯈꯥ ꯄꯥꯠꯇ ꯂꯩꯇꯥꯏꯃꯤꯟꯅꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯗꯨ ꯎꯅꯗꯨꯅ ꯃꯇꯦꯡ ꯅꯤꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯕꯨ ꯄꯨꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯈꯥ ꯄꯥꯠꯇ ꯂꯩꯇꯥꯏꯃꯤꯟꯅꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯗꯨ ꯎꯅꯕ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡꯗꯨ ꯄꯨꯜꯂꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯍꯟꯗꯛ ꯃꯈꯥ ꯄꯥꯠꯇ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯈꯣꯌꯨꯝ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯏꯅꯕꯗꯨ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯇꯥꯡꯖꯦꯡ ꯅꯤꯄꯥꯅ ꯈꯣꯌꯨꯝ ꯂꯌꯥꯝꯒ ꯄꯨꯟꯅ ꯂꯥꯛꯂꯒ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯤꯕ꯭ꯔꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧ ꯏꯄꯥꯅ ꯈꯣꯌꯨꯝ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯒ ꯏꯀꯥ ꯏꯀꯨꯝꯗ ꯇꯥꯏꯕꯪ ꯃꯤꯗ ꯑꯋꯥꯕ ꯄꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯃꯨꯛꯇ ꯇꯥꯗꯦ ꯊꯦꯡꯅꯗꯦꯍꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯥ ꯄꯥꯠ ꯑꯁꯤ ꯇꯥꯡꯖꯦꯡ ꯃꯔꯤꯜꯁꯨ ꯅꯠꯇꯦ ꯏꯄꯥ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧꯒꯤ ꯃꯔꯤꯜꯁꯨ ꯅꯠꯇꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯇꯥꯡꯖꯦꯡ ꯏꯄꯥꯅ ꯁꯥꯐꯣꯡꯒꯗꯧꯔꯤꯕꯅꯣ ꯑꯋꯥ ꯑꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯣ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨꯅꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯥꯡꯅꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯗ ꯑꯣꯖꯥ ꯃꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯥꯡꯖꯦꯡ ꯏꯄꯥꯅ ꯃꯥꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯄꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯣꯖꯥ ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯧꯕ ꯆꯂꯥꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯄꯥꯠꯇ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯌꯥꯝ ꯃꯈꯥ ꯄꯥꯠꯇ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯁꯥꯐꯣꯡꯂꯕꯗꯤ ꯃꯗꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯀꯣꯞ ꯅꯤꯡꯊꯧꯅ ꯃꯇꯥ ꯐꯔꯕ ꯏꯔꯣꯏ ꯂꯥꯕ ꯍꯥꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯏꯀꯣꯞ ꯅꯤꯡꯊꯧ ꯏꯄꯥꯅꯕꯨ ꯃꯥꯒꯤ ꯃꯁꯥꯏꯒꯣꯜꯁꯨ ꯅꯠꯇꯕ ꯃꯈꯥ ꯄꯥꯠ ꯇꯥꯅ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯀꯗ꯭ꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯄꯥꯠꯇ ꯁꯥꯐꯣꯡꯈꯤꯕ ꯇꯥꯡꯖꯂꯤꯟ ꯑꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯌꯥꯝꯗ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯤꯕꯅꯣ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯑꯗꯨꯒꯤꯗꯨꯗꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯤ ꯇꯥꯟꯅꯕ ꯅꯠꯇꯦ ꯂꯥꯟꯒꯤ ꯐꯤꯕꯝ ꯁꯦꯝꯕꯅꯤ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯑꯣꯖꯥ
aduna oza Indrajitna haiba ibudu pakhang bani haribadu sumgitaba mali oza amaiba adugi wadu tabata nongden khumbana nuklaga oza mayam munna pungning sangna mukta khanthabi linnado ibudu pakhang ba sungna nati oza mayam masi thajabiu nongden khumagi wadu da hauji wangang lamba amaiba aduna oza adudi ibudu pakhang ba natte haibagi khudam haibi oza ai haijage karigumba linnaduna ibudu pakhang ba oirabadi mongonda khulai tharubagi ai ana loiduna isa sei marang langgadoribani madugi sumathakta mongonda khulai tharuba ai oina yaibi logadabani adubu ai haujik phawba karisu tawdana mayamga pullidana masina takpadi amaiba Indrajitnai khoi amaiba mayamda karigumba maminamle mayam makha pata asigumba lai thoktana misi mina thokpadagi amaiba mayamna laitaina basi amuk tawi haikhibani madu waidi yamukta takhijai aduna oza mayam thokliba thodok asi karino haibadu amaiba Indrajitna sanaramba layam sing aduda hanglaga khangdoklage handak samilaya haidana sama thorokliba sei mana onba soidana oigani oza madu matau karamna oigadoribano ai haijage tabiyu nongmaina oza Indrajita wari asum sanabada maitegi phunga wari gi matangda sum sanari maduda ina mabung tret ki thabaton gi wari da yawba maiba mana kabui kawai un kibadu tasingna madu onba yaba leiwa leibra haina aina hangki maduda oza aduna lei haina khumlai maduda aina aingonda sukhara takpiyu haibada mana madugi lairik adu aingonda pirakhi madu aina paraga nongma merage hingamada sangyeng tawki adubu aigi nupina ayetpa pibadagi yakhidre oza Indrajitna aingonda lairik adu piramdaida haikhiba amalei nahangna lairik asi paraga sangyeng tawrba matung mai paklaba kandada lairik ase mingonda piba yagani madu natrabadi yadi asu hairakhi adunadi lairik asi mana aingonda piraklibasinadi mahak mai pakle samilai onba ngamle haibani aduna handak thokliba samilai ase amaiba Indrajitna onba soidana oigani aduna karino asembado khangdoklanaba ai horen nahing mana sanaramba laising du unaraga khangdoklurage adudi mifamsi swaida loisillasi hayeng ayu anganbada amuk pullasi mayam asumna hainaduna mayamdo magi yumda hannakhrei maduda amaiba nongden khombana amaiba saba tomaloda hai tomalo hojik ibani makha patagi ising khara lawrusi aduga laigi thoram amatang tawsinsi ko oza sumdobani matam sisu numit chap jungle aduna ai saksu yamna lamlaba ai yumda sak chakho muktang huknukhike aduga ai satnak jage oza fare chalo aduga ne hai nang ngasigi oina I thokpa pot amata chaba yade ko nang na sakcha toklaga lakpado ai khoi gi yum do oina laklo hoi oza ai sotina lakchage asi hairam laga amaiba sabat tomalo du mayup yangona ba kan semkhi maduda amaiba nongden khomana laiwa ma solaga hayin khoi ama kauri aduga hayin khoi aduda karino khara hairaga amuk thadokhrei masidagi mahaksu makha pata matumta makha patki ising ado lobo chatkrei somdana tamphadu kamdori amaiba Indrajitna onba sa adugi manakta kaptuna leiri mahak kibana su loiri maram masina mahak mamit chungpang pangthokte aduga somda amaiba Indrajitna onba sa adudi umang adudagi pharakpa sa ama chetun sari makhol adu tabada tamphadi kibana masa ado thak niktuna kapli aduga samilai da tapna hairi karigino samilai nangna aibu pharga hojik phawba hadribasibo aibu halo ai nangi sigumba mafam sida leiningde nangi sahing sabagi khonjal ai taningde aibu hojik ma halo tamphana hariba wafam adugi paukhumdu amatta pidabida amaiba Indrajitna onba sa do ngangnu chongchillaga
तंफागी मंगक चपदो पारगा माना चाबगी अहिंगबा ईना तप तप तारबा सादोंग अदु तंफागी मचिंदा नमसिल्लई इहिंग मनमदुना तंफा हाइनद्रदुना ओखी महांगना ममित पांथोरक्लगा करीनो हाइना येंगबदा लमुकी ई तैरबा सादोंगने हाइबा खंगली मधु खंगबदा तंफा की खिदुना कन्ना कपलगा मफम अरुदगी माइकई खंगदना सेनखी अदुबु अमायबा इंद्रजिन ओनबा सा अदुना चोंगसिल्लक्तुना तंफाबु फारगा मसम मदो पायरगा लाक्तुना सिंगबदा तंफा लैमाइदा साफु कन्ना तुसिनखी सैना अदुना तंफा कन्ना कन्ना कपखी मसदगी इंद्रजिन ओनबा सा अदो मफम अरुदगी सत्ख्रे तंफासु कपतुना लैरी असना लैरिङै तंजा अदुदा तंफागी मना कोंगमयादा ngasai amaiba nongden khomna lewa solaga kauraga wa khara haikiba hayin koyado tamphagi manakta koipai pairari aduga tamphagi mana kongmaya da paisillaktuna nongden khomna hairakpa wa hei singadu tamnanaba honari adubu tamphadi khoina mangonda chikadore khanduna manak aduwai da hauriba tera paibi pambi ama phuglaga hayin koyadubu tali tanza aduda hayin koyaduna tampha haina kawri खोंजेल अदु ताबदा तंफा कोयेंग येंगी अदुबु कनासु लैति मसदगी हयेंग खोयदुना तंफागी सयेंग तोंगलगा तंफा आई नंगी नपुरोइबा नुंदेन खोमना थारकपनी माना हाइबदा समिलायने नंगबु सुंहाट हालोय मरमदी माना नंगबु हालबदी नंगी नपुरोइबा नुंदेन खोमना समिलायबु इराय लायना हाटकनी हाइबा समिलायनसु खंगी अदुना माना नंगबु सुंहाट हालोय करीगुंबा खरगिदमक सामिलायना नंगबु फारिबनी कीगनु हयेंग अहिंग नोंयाइदा सामिलायबु फाबा लाकनी मतम मदु फावबदी वारसु वाना ngairamu हाई हयेंग खोय अदुगी वा अदु ताबदा तंफादो वखल खरा चाउथोई मसदगी तंफाना आइसु हयेंगे अहिंग ngairam लगे हौजी आई असोय अंगम याउदना लेहौवी तमुको हाइना हयेंग खोय अदुदा पाउमेंजरमी मसिदगी हयिंग खोयदुना फारे तंफा अदुदी आई नंगे नपुरोइबा नोंदन खोमके मनाक्ता चटलगे सेक्शन लयुको हाइरमलगा पाइख्रे मसिदगी हयिंग खोयदो पाइख्रबदा तंफासु हयिंग खोयदुदा येंगुना लेहौरी सोमदना अमाइबा साबत तोमालोदु मागे युमदा लाक्लगा मागे नुपीबु कोइको कौवी मरुदा मागे नुपीदु मपानदा परपरप थोरकलगा हाइमा कमाइना अमुक लाइबा नती नाथुअगा चिलकलिब्रो तानारक्त्रोबनी साखोबा याम सानिंखोबा सुदना नुंगाइबा पामादिने याम थिनिरखिनी नती कमाय नाथुरैनोबा अस मामा नंग सिरि याम ngangiदा नतीने नुपा आइखुइसी नुपी नोइगी nganfam चाइफम दु मंगाइख्रेने हाय आइसे अमुक चटकदौरिबनी चाक लोइरब्रो कैनो आइदि मखोइ बाबागी चाकसु हाप्तना हाय कैदोबै नंगदि आइगी चाक हाप्त्रिबा हा नती आइसिबु सिख्रब्रो हा आइसिबु सिख्रब्रो हाइबनिदा अस करिनुदा अदु कन्न कन्न वा nganglibदुबो तंद्रो नती मखोइ बाना चलमदाइदा चाक हापुदि हाइरमदेदना आइसुने चाक कचादि नचानुपा मतोमदगिनि थोंग्लिबसे आइने कैनुगी युम पालुबनो हाइबदु यौरबनी हाय हाय नंगी युम पानबदो कोन पालु चाक तु खरा थुना अमुक्ता थोंगलुने होरेन नुंदांगसु चरा हेंदौरिब्रा करिनु खंत्रि चाकपुदि लैये इंजांग लैतबगी वानी इंजांगदो आलू मेटपनी अंगांगी आइना मोरोक थाक्तना मेटपा हाय नंगिदुबु हेंताक हापलमगनिने होय हापे अदु केदौरगे आइसे ई थोक पोट चाबा याद्रे अदुना आइखोइगी सुहि लैदाइने अदुगा खरा चाख्रगे होइने सुहिबुदि लैये अदु करिगिनो ई थोक पोट चाबा याद्रिसिबो हाय मरम लै मदो हंगकनु कदाय कदाय चाकु थिरो थवाइसे नुंगाइते है असुमना अमाइबा तोमालोदु चाक चरबा मतुंग अमाइबा नोंदेन खोमबगे मनाक्ता लाक्ली सोमदा अमाइबा नोंदेन खोमबसु माना थाखिबा हयिंग खोयेदुगा उनरदुना वारी सानरबा मतुंग थादोख्रे मसेदगे अमाइबा साबा तोमालोसु लाक्लदुना मखोय अनि नुमित ताबा ngaइख्रे अदुगा अमरोमदा अमाइबा नोंदेन खोमबना मागे मचानुपा इबु तोनबुना मागे नुपीगी मपाम मबुक मपुगी मनाक्ता थमख्रे असुमना मतमदु हौखिबना नुमिदांग यौसिल्लक्ली अमाइबा नोंदेन खोमबदु मागी खावदा पोचै खरा योमसिल्लबा मतुंग अमाइबा साबा तोमालोगा पुन्ना अमाइबा इंद्रजित की युमदा लाक्ली
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯣꯟꯊꯣꯡꯗꯨꯗ ꯆꯪꯉꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗ ꯏꯟꯗ꯭ꯔꯖꯤꯠꯅ ꯂꯥꯏ ꯁꯥꯟꯅꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯇꯥꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯁꯥꯟꯅꯕ ꯂꯥꯏ ꯈꯔ ꯂꯥꯛꯂꯤ ꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯃꯈꯣꯡꯅ ꯀꯥꯎꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯣ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯁꯥꯟꯅꯗꯨꯅ ꯑꯃꯥꯏꯕꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯍꯪꯈꯤ ꯃꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯒ ꯄꯨꯟꯅ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯤ ꯑꯃꯥꯏꯕꯁꯤꯡꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯆꯨꯝꯂꯦ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯁꯤꯟꯕ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯒꯨꯟ ꯂꯩꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯈꯥ ꯄꯥꯠꯇ ꯍꯣꯏꯊꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕꯅꯤ ꯃꯇꯨ ꯂꯩꯇꯥꯏꯅꯕ ꯉꯝꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯦ ꯈꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯑꯗꯨꯃꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯗ ꯂꯩꯔꯝꯕ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯃꯈꯥ ꯄꯥꯠꯀꯤ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯇꯦꯟ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯇꯦꯟ ꯑꯗꯨꯅ ꯁꯃꯤꯂꯥꯏꯗ ꯀꯥꯞꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯒ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕꯗꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯩꯌꯥꯝꯁꯤꯡꯕꯨ ꯑꯃꯨꯛ ꯇꯪꯈꯥꯏꯅꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯅꯦꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯗꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕꯅꯤ ꯃꯁꯤ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯁꯃꯤꯂꯥꯏ ꯑꯣꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯂꯤꯟꯗ ꯇꯦꯟꯅ ꯊꯥꯕꯗ ꯃꯍꯥꯛꯅ ꯃꯊꯕꯥꯛ ꯄꯥꯏꯗꯨꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕꯗꯨ ꯑꯗꯨꯗꯤ ꯑꯣꯖꯥ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯈꯤꯕ ꯏꯔꯣꯏ ꯍꯥꯇꯝꯗꯨꯅ ꯀꯅꯥ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯁꯨꯟꯗꯔ ꯃꯗꯣ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯧꯈꯤꯕꯅꯤ ꯂꯤꯟ ꯑꯗꯨꯅ ꯇꯁꯦꯡꯅ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯗꯤ ꯂꯤꯟꯗꯨꯅ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯀꯧꯈꯤꯕ ꯑꯩꯒꯤ ꯏꯁꯣꯔꯅ ꯑꯣꯜꯂꯕ ꯏꯔꯣꯏ ꯑꯗꯨꯅ ꯉꯝꯈꯤꯕꯅꯤ ꯐꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯕꯅꯤ나 ngasi ahingsei samilai olaba amaba indrajit pu phaduna matik chaba chairak wayar sangda pihansi amaiba nongden khombagi wafam du mayam su yanari adubu amaiba sundrana hari oja hojik te karam nai khoina samilai thinagadaban khusu khulai amata su yauduna karamna magalan banagani hana leiramba pumba makha patki lanphamda sizin nakre oja sundar adugi wabiganu aingonda laigi thang yayoiba ma lejari masinadi mabu irai laina ngamgani thang adu kanamata sohandara aina aigi hingkholda lasariba ipa kori phabagi masai golda sectionna thamli wabiganu thang adu leibanani mana aingonda atamnana singnariba amadi aigi nupi taphabusu phaduna pukribase o phare oza na phanaba tawbiro aikhoi natung injage asumna tilamba mayamdu wa tanaba loraduna magi yumda hanakhri amaiba nongden khomba amati amaiba mayam horen tawgadaba thabaki wa khanari maruda tomalobu samilai olhangani tabada amaiba singdo kari thoklagaba haiduna mipainari
ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯅ ꯀꯧꯈꯤꯕ ꯍꯌꯤꯡ ꯈꯣꯏ ꯑꯗꯣ ꯑꯃꯨꯛ ꯀꯧꯗꯨꯅ ꯂꯝꯖꯤꯡ ꯍꯜꯂꯒ ꯁꯥꯃꯤꯂꯥꯏ ꯑꯣꯜꯂꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯃꯗꯤ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯃꯌꯥꯝꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯪ ꯑꯍꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯥꯃꯤꯂꯥꯏ ꯑꯣꯜꯂꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯀꯣꯏꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯣꯃꯥꯂꯣꯗ ꯑꯥꯏ ꯇꯣꯃꯥꯂꯣ ꯅꯐꯤ ꯂꯧꯊꯣꯛꯂꯣꯏꯕꯣ ꯃꯇꯝꯁꯤ ꯆꯞ ꯆꯥꯔꯦ ꯅꯪ ꯁꯥꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁ ꯑꯣꯖꯥ ꯑꯩꯕꯨ ꯃꯥꯟꯒꯗ꯭ꯔꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏ ꯃꯥꯟꯕ ꯃꯥꯟꯗꯕ ꯑꯣꯟꯕ ꯇꯥꯕꯅꯤꯕꯣ ꯑꯁꯨꯝꯅ ꯇꯣꯃꯥꯂꯣꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯖꯥꯅ ꯑꯣꯏꯅ ꯑꯣꯟꯕꯤꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯣꯖꯥ ꯑꯩꯅ ꯍꯦꯟꯅ ꯑꯣꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯆꯥꯡꯌꯦꯡ ꯇꯧꯔꯨꯔꯦ ꯑꯗꯨꯅ ꯆꯍꯤ ꯑꯃ ꯉꯥꯏꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯣꯖꯥꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯇꯧꯔꯤꯕ ꯑꯗꯨ ꯁꯥꯃꯤꯂꯥꯏ ꯑꯣꯜꯂꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯁꯥꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯆꯦꯟꯊꯣꯔꯛꯄꯗ ꯉꯁꯥꯏ ꯑꯃꯥꯏꯕꯁꯤꯡꯅ ꯇꯤꯡꯗꯨꯅ ꯊꯝꯈꯤꯕ ꯂꯪ ꯑꯍꯤꯡꯕ ꯑꯗꯨ ꯊꯦꯡꯅꯈꯤ मधु थेंबदा इंद्रजित्तु सादुना कन्न खोंखी मदुदा इंद्रजित्ना मंगोंदा अमायबसिंगना लंदारकले खंगबदगी महागना तंफाबु हाटलगी हायना तंफागी मनाक्तमना सोंगसिल्लई तंजादु मक्तदा सामिलाय ओलबा तोमालोना सोंगसिल्लक्तुना इंद्रजित्ना ओनबा सामिलाय अदु साफु कन्न थोमदोखिरमी अदुगा तोमालोना ओनबा सामिलाय अदुना तंफाबु पुदुना मफुम अदुदगी चेंथोरक्लगा नोंदेन खोंबना लेरिबा मफम अरुदा पोरक्लगा नोंदेन खोंबदा पिरम्मी तंफादो मपुरोइबा नोंदेन खोंबबु उजबदा हराउबना कपसखी मसिदगी तोमालोना ओनबा सामिलाय अदो अमुक चोंसिनखिदुना इंद्रजित्ना ओनबा सामिलाय अदुगा अकन मवोंगदा फुनरक्ली मरुदा अमायबा इंद्रजित्ना यामना ngakna तोमालोना ओनबा सामिलाय अदुदा येंगी मरमदी तोमालोना ओनबा सामिलाय अदुदी मुसिनमुई अदुगा सावबुसु यामना सावी अदुबु तोमालोना ओलबा सामिलाय अदुना इंद्रजित्ना ओनबा सामिलाय अदुबु अचौबा उजाव कया तेपा मखै उजावसिंग अदुगा पानना कावबा थिनबा तौरबसु इंद्रजित्ना ओनबा सामिलाय अदो मची फावबा लेंद्रि तंजा अदुदा अमायबा नोंदेन खोंबना तंजा अमा येंगलगा अमायबा इंद्रजित्ना ओलबा सामिलाय अदुना तुदुना लेरिङै अमायबा नोंदेन खोंबना उमरुम अमदगी लैथोरक्लगा मागी थांग याइवैबा अदुदा मंत्र अमा सोंदुना लंगकपदा सामिलाय अदुगी मनंगंद पानखी अदुगा थांग अदो मांख्री थांग अदुना हेक पानबगा इंद्रजित्ना ओनबा सामिलाय अदो यामना कन्न लाउदुना वांथख्री मसिदगी महाक इंद्रजित की सफमदा अमुक हंजिल्लखी मसिदगी इंद्रजित्ना ज्ञान लाकपददी यामख्रबा मियाम अमना मागी ममांगदा तिल्लरी नोंगसुबा पुंग फाना ngaduna leiramlei aduga mahaki makhong makhut punsinduna sagumna phajinduna wanglaba sagai amagi mathakta leiramlei manakta lami mayam amasu leiri maduda mayamna indrajit wakhal lakle khangbada mahakpu thauri yanduna hatlo haina launarakle masidagi wayal sangi makok aduna mayamda tuminna leinanaba haibaga lonana wahi khara hairi अमायबा इंद्रजित नंगना ममांगदा अफबा थबक कयामा तौरमले हाइबा अइखोई खंगी अदुबु नंगी करी वखंदगिनो हायु नाहकना सामिलाय ओंदुना मयामदा अवाबा पीरिबसे वायल संग मको अदुना हंगलिबा वाहंग अदु अमायबा इंद्रजित पाकुम अमत्ता पीखिदि मस्तगी लानमी अमना सै थादुना फुबदगी अमायबा इंद्रजितना हाइरई ngalingay matamda लेकाई खुल्लसिदा पुकचप्प लैनाना लाइचत अमा ओइना संदोरकपदगी मियोई कया नादुना सिखी मतम मदुदा आइगी नुपिसु नाखी मदुदा आइना लेकाईदा सेंदुना अमायबगी युम फावबदंग पुमिन्नसी मतियंग पांगबियु हाइजखी
ꯑꯗꯨꯕꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯗꯣ ꯂꯧꯅꯔꯛꯀꯅꯤ ꯀꯤꯗꯨꯅ ꯀꯅꯥꯃꯠꯇ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯌꯥꯏꯕꯤ ꯁꯅꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯌꯥꯏꯕꯤ ꯊꯥꯈꯤ ꯃꯇꯝꯗꯨꯗꯒꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯇꯨꯝꯅꯕ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯃꯥꯏꯕ ꯇꯝꯕ ꯍꯧꯈꯤ ꯑꯩꯅ ꯑꯃꯥꯏꯕ ꯑꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯅꯥ ꯑꯌꯦꯛ ꯄꯤꯈꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯌꯥꯝꯁꯤꯅ ꯂꯥꯏꯌꯦꯡꯗꯨꯅ ꯍꯦꯛꯇ ꯐꯍꯟꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯃꯥꯏꯕꯁꯤꯡꯅ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯎꯄꯥꯏ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯦꯡꯅꯗꯕꯗꯒꯤ ꯁꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯂꯥꯏ ꯑꯃ ꯑꯣꯟꯗꯨꯅ ꯇꯨꯝꯅꯕ ꯍꯥꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯅ ꯁꯥ ꯃꯥꯟꯕ ꯂꯥꯏ ꯑꯗꯨ ꯑꯣꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩꯅ ꯃꯈꯥ ꯄꯥꯠꯇ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯌꯥꯏꯑꯣꯏꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯅ ꯁꯥ ꯑꯣꯜꯂꯕ ꯃꯇꯨꯡ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯈꯨꯠꯂꯥꯏ ꯑꯗꯨꯒ ꯑꯣꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯉꯍꯥꯟꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯩꯀꯥꯏ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯒꯗꯕꯅꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯑꯩꯕꯨ ꯉꯥꯛꯄ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯃꯁꯤꯗꯒꯤ ꯋꯥꯌꯦꯜꯁꯪꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯤꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯪꯂꯤꯡꯕꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯎꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯃꯥꯂꯨꯗꯨ ꯃꯈꯥ ꯄꯥꯠꯇ ꯂꯨ ꯀꯥꯏꯔꯨꯔꯒ ꯀꯥꯔꯛꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯃꯈꯣꯏ ꯕꯕꯥ ꯍꯥꯏ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯊꯋꯥꯏꯗꯨ ꯚꯨꯠ ꯑꯣꯜꯂꯒ ꯃꯈꯥ ꯄꯥꯠꯇ ꯍꯤ ꯍꯣꯜꯂꯒ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯔꯤꯅꯤ ꯅꯪꯕꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯃꯗꯨꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯍꯥꯏꯕꯗꯣ ꯁꯤꯔꯁꯨ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯕꯗꯨ ꯇꯧꯗꯣꯔꯤꯗ ꯍꯥꯏ ꯃꯃꯥ ꯑꯃꯝ ꯑꯊꯦꯡꯕꯗꯅꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯃꯇꯝ ꯐꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯣꯃꯥꯂꯨ ꯑꯃꯗꯤ ꯃꯟꯖꯨꯔꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯃꯤꯂꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯖꯔꯛꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ